Pauche the Yumfam Uiba Maruiba Pau Kharab de Tojari. Ngasidagi Kangla Jauna mafm kharada Athingba thmkhre. COVID-19 ki second wave amasung Manipur da haukiba sayul ani asida. Case masing engkalakliba as yenglag ayeng April kul dagi. Kangla Jauna mafm kharada makhataba government ki hukum thoktriba phawba. Visitor public changbada Athingba thmkhre. Commissioner Art and Culture M Joy Singna Athingba asigi matang ngasi notification thokre. Athingba thmkhre ba mafam sing adudi Kangla INMRTS Memorial Complex Moirak, Manipur State Museum Impal, Manipur State Archives Impal, State Central Library Impal, Bhaigachandra Open Your Theatre Impal, Maharashtra Chandrakirti Auditorium Manipur State Art Gallery Impal, Palace Auditorium Impal ne. Lining Laishun Gambari Lena Kangla the Sanging Basingna Namit Tarit Waringada Mari Lenaba Authority the Ayabaloga Dabane, Kangla Manung the working Ipnung till Chatpadi Yagane Haire. Nakalamorom the Khoi mahumda Cheina thillubadagi Khoi paithorktuna chikpagum chikpa soidrabani kakal. Laibak asida laiminariba atoba community amataki laisang masit natragana search amata thogai kiba amadi mangan kiba leitre. Adoba yellow Meitei da atopa community kharana ngahek leitana Khoi mahumda Cheina thinbagumna kaihuriba asi Khoi mahumda Cheina thillubadagi Khoi paithorktuna chikpagumna chikpa soidrabani aina kanglai kontok yai apul lublen kakal ki kulusing porel. Mafm nukang bana thorakpa cherola mana phangdorakle cherola sina hai Meitei ki Leithokfm lensing da mitop singna thugai eikhoi bai basi Meitei basingna bane masida Meitei eikhoi tuminna Leithokfm thokte kaubru Leithokfm den sidi yellow missing ki athoiba Leithokfm lene maramaduna Meitei ki maikeida akai bemeng thamlak taba phai chamna arbada yellow mina taba khangu thakta leibak asida changlakba mi amatana man laiba lam adu puraga lakpanate lamda masida khunda leitharam pa yellow mi Meitei Tangkul chingba chingmi tami aniki lamda janabagi matungina sanghapam pidal lahin kiba ngakane haribasi Meitei da akaiba tawrba community lup purup singna khangadabani hadasu sirol dun makhatana pongdoragle Myanmar military singna phachin thamlipa miyoi singe mathakta wot naibagi thabak chathare Myanmar da leiba monitoring group amana phangdokibada aukiba February thadage Myanmar military na ku tawtana miyamgi government bu inthokraba madu Military junta ampugan lakiba aduba janing deba phangdokna khongjang changchile pamioi kya Myanmar military na fajin da thamle fajin da thamli pamioi sing adu military na ka henda ot naiba ki thabak chathari aina monitoring group asina phangdorak paga loinana international community sing na hiram asigi matang da hen bamyang changwi trabade makhatana misimina ki thodok kya lepa kasida thoklaba jana leire February thadagi horaga sangchalake khongjang sing da Myanmar military na Miam tamna nongmei kapagi thodok singda haujik phawagi oina mioi charter kuntraga tare sikre aduga lising ahum chani kunga mapan rom phajina thamle haukiba nongmai numita su jankin dagi mioi taruk Myanmar military na fajan ke military gi maikai dagi mioi taruk adu haukiba thangte numit ki ani pung ani taba matamda yankin government office da bomb pokayan bada chena mioi singni aire mioi taruk aduna government office manakta bomb pokayan duna Myanmar military kya asok pandangan ki aina phangdokrabasu mahataba ako pamarol de miyamda phangdok palaite Myanmar da hojik military na maral leijitra pamyoi kya phathro onai bagi thabak chathare ngarang phajin ki pamyoi taruk adu ki picture military na chalaiba TV channel amadu lakhe makhoi se adu ki phibam ka hena soksil abc au ba khuteng mana khangna ke adomoy namak Myanmar military ki mayukta kanagum miyoi amatana phongna kholaw law ngamnadre makhoi ki mayukta khongjang changsil pamyoi sing phaduna onai ba natragana hat bagi thabak sing chathaduna khongjang loising da ki halli adubo Myanmar da hojimukhi oina miyamna khongjang changsin bada hanba leitre makha tarakpa atopa pau amadana masana prescribe tawraga hidak sinna bai base liver da kodong tiningai oi doctor sing laibak sin bathungna COVID-19 infection wangkalak padage hospital ki bed phangna bkhona bada awaba oina bada natana mioi kana kodong tiningai oiba mongda masana prescribe tawjab hidak sinna dan laying chathanare Mioi bagi haksangi khwai ki maru oiba kya singi marungda ambu ariba liver asi masana prescribe tawjaba hidak singna sathi ba saitheng pi bijai aina doctor sin world liver day april taraga mapan gi mangoina warning tawkhre COVID-19 ki toina thengna ba layung singni aina lawna ba laihu lokhuba lokthungbu ba thengna bagi dama mioi ka namaru oina indian kayana masana prescribe tawjaba antibiotics sing sinaba abasi toina thengnai adumoy dama antibiotics sing asi virus sing mayukta sinaba da thoidokna kanade amasung makhodi Sumnagi bacterial infection to Honba Matam the Sinagadabani, Havasi, Kangba, Yamamatai, Aina Glenglas Global Hospital International Medicine Consultant, Dr. N.Y. Present Central Pongdoke. COVID-19 Havasi virus Amanatogan Bani, Aduna antibiotics in Tabana Kanaba Pide.
COVID-19 laying banatran thingnabagi antibiotics sindaroidabane masana prescribe tawdun laying jabagi thawng sathengai mamangda miyamna marwaiba khenaba asi khangba yang mathautai aina phakna phongdoke Western Place Hospital Dose City US International Medicine da laiba Dr. Anusu Kumar hai hospital sing da kari gumpa matamda physician sing na bacteria na thoganba secondary infection sing laying badana tana thingbada antibiotics sing sinai infection sing adu COVID-19 ki complication oibada natna asi khara kana naba patient sing da thoge adura antibiotic habasi bacterial infection laying bada physician amigi miyang makhada sin nagadabane madugi mahutta antibiotic sing bo immune booster sing oina sinaba tarabadi arrhythmia heart ki mihun mahausa ga manartaba laghan bagal loina aksang ki phibam hendalu silan bayai SLG hospitals ki gastroenterologist Dr. Anita Redina hai afaba chinja khena chasin ba phawda phatte masina anaba jingi phibam hena sokselak payai jaingang natragana methi pulaga semba immunity phagan na bagi hidak sing natragana vitamin D amasung ching barang kana yawa chinjak sing ka hena sinna phaibachi asumba wakhalol oide asugumba chinjak proportion chadana chawa tarabadi ida platelet masing hantaratuna liver gi mathauda akaiba chawna pirak payai Delhi court ki judge ama COVID-19 na chire COVID-19 na maram oraga sahi ni fuga taret suraba district court judge ama ngasi government ki hospital ama de sire Saket family court judge oiba Kobai Benugopal adu ngasi epung taramathoi tabada Loknayak Jai Prakash Narayan hospital da Leikhidre court ki source ngi matungina mahakara hospital da pukat ki amade intensive care unit ICU ward ta leke Saket Bar Association Secretary Dher Singh Kasana judge hikiba adu government na thausadabadagi falna thokibani aina maral seke eikhoi na government da judge amasung lawyer punamak choidana tika thadoknaba kapthongnaba leptana haike masigi maramdi eikhoi na miyam da achumba wen phangnanabagi damak mi lising kya gi marakta numit khudigi thabak tawbani aina mangna haike government na eikhoi gi demand adu yakhide maram aduna asigumba thaktok asi thokibani aina kasana haike atop pau amadasu Vivekananda Kendra Vidyalaya ki principal COVID positive oire April Kuntrapova school asigi classing leplagane Assam ki Tribhugar da leba Vivekananda Kendra Vidyalaya ki principal COVID test the positive oiram badage school asigi classing April Kuntrapova leplagane COVID-19 ki anisibu web Assam da mi painge oina kankalagle state asigi Tribhugar district asu anuba positive case ki detect tawre amarom da Tribhugar University Institute of Engineering and Technology DUIED ki tari suba semester tamlipa mahiroi amsu coronavirus positive waramle mahiroi nupi adu April taraga tari ta pangthokiba exam mathake haire Panjabadi Tribhugar University na April taraga mapan amasung kunda pangthoknaba lekhiba PG exam kudimak jaithokrabane namaji numita Tribhugar da punna miyo yankhai manga COVID-19 positive poike charaga sida Tribhugar district administration da namaji numita class 6 tagi class 12 phawga school sing nauna amu hangdokpa janabagi Standard Operating Procedure SOP ama issue tawkhre ningthauba numitagi paba horga numit taramangani ki COVID ki phibam monitor tawraba matungda SOP adu update tawgane government provincialized private school punam ki pre-primary amasung primary classing animak menipan phapo thonglon gane SOP adu ki matungina pre-primary amasung primary classing ki mahiroising academic calendar ki matungina online classing yawba yagane anuba SOP asida makhal makha kya gi section thorang single loinana school sing asina grade 6 tagi 12 phawgi mahiroisina class yawa yanabagi tangdang ba kanglon kharasu khangan khe maragasi da school hanglaga class torba yawragadi action logane minister Rajen Lebakasi ki oina COVID-19 license ki second wave lakliba asigi yenglaga hanna hangdokroba school sing amu ana thingjin bagaloinana bosemna loba class 10 ki exam amusung kosemna loba class 12 ki exam sing matam katana yaithokre education department na COVID ki ngak thokna bala kolakpa thourang amaki makada ngasi Manipur government ki commissioner education S T Ranjit na order ma thokre education minister S Rajan Singh na all secretary ta leba mahaki office chamber da ngasi pami singa unaba amada hai mamang da class 6 lagi 8 phawba Athingba thamkhraba matung da ngasi minister jauna khanraba matung da state asida COVID positive oibaki chang hengalakpa asigi section thourang lokatpa oina government private amsung added school sing the class 9 dagi 12 phawai class to adusu Athingba leire hariba classing asi online ge khudang da tawnana basu mari ledaba school sing da khangan gre minister na haiki me taruk tagi hogani hana toramba bosem board of secondary education Manipur na loba class 10 gi exam amasung me manga dagi hogda ba kosem council of higher secondary education Manipur na
लौबा क्लास 12 की एग्जाम सु मतम खतना याइथोकले करिगुंबा लाइचत असिगी मौना फिबम फरक पतारगदी एग्जाम की मतम अमुक नौना लेबलकने अदुबो फिबम मसिना फसिलक्तबा अमदि तंगाई फदबा लागलगदि प्रमोशन ओइन पीबगी मौंगदसु खनरकपा याय आतोप पाउ अमदना गुवाहाटी द पल्लिबसिंगदि मई हौना साउरे हौजिक ओरिकलिबा कोविड-19 की फिबम असिदगी मणिपुर लेखना लौखलक्पा अकनबा चेक्सिन थौरांगसिंगी मरम चेना हेल्थ सर्विसेस की डायरेक्टर न खंगलकलिबा वफम असिगे इरोइनना इम्फाल हलकनबगीदमक गुवाहाटी की एयरपोर्ट पंदुन लेरिबा स्टेट असिगे मियोइसिंगी मरक्तगीदि लेंगना कोविड-19 की नेगेटिव ओइरे हाइबगी रिपोर्ट जारुक्त्रबदी चंगहलोय हाइरिबसिदा मई हौना साउनबा यावनारे एयरपोर्ट अदुदा पल्लिबा मियोइसिंगी मरक्तगी फोंदोकनरखिबा वफमसिंगदा मणिपुर गिदमक्ता लेंगना लौखलक्लिबा थौरांगसिंग असिबदी अफबा खोंथांगनि हाइदुना जानिंगी हाइरे हान्नगी असम की चीफ मिनिस्टर भूमिधर बर्मा मसागी चाही 43 लेखिद्रे हान्नगी असम की चीफ मिनिस्टर भूमिधर बर्मन मतम सांगना नारमलब तुंगदा गुवाहाटी द प्राइवेट हॉस्पिटल अमदंगरांग नोमाइथिंग निमित की नुबिदांग वरमदा लेखिद्रे आइना महाकी इमुक मनुंगना फोंदोकलख्रे महाक मसागी चाही 43 सुख्रे अरोइबदा कंटेंट सिंग असिगी मरगोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरबु पुनम पथागचरी चैनल असिना तोमदा कानरबदि सब्सक्राइब तौबिद्रिबसिन सब्सक्राइब तौबिरमु लोइनना लाइक एंड शेयर तौसु काबिगन पुनमकपु अमकाना थागचरी